amaga hunaduna leibaki mahutta aikoi khudingmakna angamba thodang lobu mathau tai ngak saliba security forcing busu thagatpham thoki haina Power Minister Thongam Biswajitna phongdokre. Coordinating Committee on Disturbance Free Educational Zone Demand Bleaching Makada Bisnupur District ki manungda leiriba tongan ba mahiloi singda ngasisu mahiroi singna pak sana wakat khongjam chathakre. Manipurdagi Assam Rifles lauthokuna tangdu leitaba lamdam amu ohelu haiba demand tawduna tongan ba CSO sing amadi Meirapai Bilup singna lepa leitana khongjam changsilakli. Amasung Assembly mifamda transgender singi wafam pukhatkani amadi nupi manbi singi hak chapchana fanghana buhanagani haina Khangabu Kendra gi MLA O Surji Kumar na phongdokre. Kurumjari ISCOM media gi pau media tabiriba kwaipumna makpu taram nokchari hauzik pau sandok nipizari. Amaga hunaduna leibagi mahutta aikoi khudingmakna angamba thodang loba mathau tai lamdam asida irang thoklaktanaba mapam khudingmakta ngaksaliba security forcing busu thagatpham thoki haina Power Minister Thongam Biswajitna phongdokre. Wafam asinga se Government of Manipur na sindana ngasi kunmangarak suba Kargil Vijay Divas ki thoram ama ahanba battalion Manipur Rifles banquet holder pangthokibagi thoram asiga mari lenena phongdokkibane. Ngasigi thoram aduda Power Minister Thongam Biswajit, Water Resources Minister Awangbo Nyumai, Social Welfare Minister Haikam Dingo, Education Minister Thaunauzam Basanta Kumar, PHED Minister Laisangtam Susindro, Transport Minister Kasim Vashum, Oinam Assembly Constituency ki MLA Irengbam Nalini, Mayang Imphal Assembly Constituency ki MLA Kongkham Robindro, Thanga Assembly Constituency ki MLA Tongbram Robindro, Kumbi Assembly Constituency ki MLA Sanasam Premchandra, Wangkai Assembly Constituency ki MLA Thongam Arun Kumar, Lamlai SC ki MLA Khongban Tabam Ibomcha, Patso Assembly Constituency ki MLA Sapam Keba Yauna, Police ki Makok Thongba Officer Singh Amadi, Tongan ba Department Singhi Maru Oiba Thomi Kayasu, Thoram Adu da Saruk Yaki. Thoram aduga mari lenina Power Minister Thongam Biswajitna makhata na haikibada ngasi haiba numit asi yamna maru oiba numit amane leibak ningba wakhalon adu numit asina mayek senghalli loinana tungi mirol na maraibak ningbagi wakhalon numit asina chuhalli. Thoram asina leibak kidamak thawai thakraba maru oina Kargil gi lanfamda thawai thakraba amade makoi gi imung manung gi awabada saruk yari haibada utli. Pakistan na leibak asibu thugaina bahone rakhiba landfam amani adubu punsin bagi wakhalna maiti bapi khibane mamangai degi hauna leiramliba Manipur gi apunba amadi akoi bagi saktamasi ngasi gi mirol na ngak senduna kaihendana thanamna bahotna si haina su phongdoki. Sarsawa apagi Air Force Station staff koina ko celebrate amadi leibo objective wiski manamsi akoi hariba Air Force Station asigi helicopter unit 152 na Almighty Armor haina akoi khangnaba akoi Kargil lanfam seida akoi Operation Safeguard haidana chouba thodang lawkiba aduga lona hariba Operation Safeguard sida akoi thona leiba kaya asopan amadi nangkiba aduga lona sigi buduga akoi ningchangba aduga akoi yamna tremendous historic oiba achievement ama tawkiba dunga si ningchangnaba haiduna akoi mafam sesu yamna apagi chauna silaga pangthoi haidana ai thamjage aduga Prime Minister Narendra Modi na Kargil Vijay Divas ka mari lenina Kargil War kumjali singa magachamapal marfitara mapalda thawai na ponthapi khraba India ki lanu singe Kargil War Memorial da ikai khumna butkre Panbe abadi kumjali singa magachamapal marfitara mapal da thokiba Kargil War da thawai na ponthapi khraba India ki lanu singi mafamda India pumbada ikai khumna utpagi tharam Kargil Vijay Divas pangthokli numida sida Pakistan bu maiti ba pidana India na lan ngamba amadi Operation Vijay loisinba numit oiki Operation Vijay da India gi army na Jammu and Kashmir da Pakistani lanmi amadi lalhauba singh
नारोंदा थाजिलखिबा लालहौबसिंग अदुबु खुदुम चेनबा ngamki Coordinating Committee on Disturbance Free Educational Zone demand ki liching makhada Bisnupur District ki manungda leiriba tongan ba mahailoi singda ngasisu mahairoi singna paksana wakat khongjang chathakre District asigi manung chanalaiba BK Golden Academy kumbi gi mahairoi singna school gi gate mamangda human chain semtuna chathakiba khongjang aduda Khulai paiba singna mahailoi singda puba thangba ngamloidaba sel gi demand tawbigano Education Gamari Lenaba Tabak Thoram Singda Senza Tumza Nepotism Favoritism Tobiganu Chahi Amada Class Tobaginamet Chani Kundagi Hantaba Yade Haiba Lo Lenga Nasemgadabane Education Sector Da Politicization Tobigano Education Zone Singda Ayat Upon Yaikai Tingaiba Yaudaba Disturbance Free Educational Zone Ohenbiu Haibani Chingba Demand Kaya Tauki Wakat Khongjangadu Sanatombi Oriental Higher Secondary School amadi Kumbi Moirang Bisnupur Oinam Nambol amadi Ningtau Khongda Leiba School amadi College Singdasu Paksana Mahairoi Sina Wakat Khongjang Chathaki Uba Thangba ngamloidaba selgi demand tawbasina maram oraga akhoi ngasi sit in protest tawjabane aikoina mahai tambada ningkha tamna amadi ayapan yauduna ken अदुना लान मनुंग द फावदा कोई एजुकेशन नाइब सिदी कोई फ्री जोल होइना कोई लारिक तंबगी तंगाई फदबु लै मरम अदुना कोई माइकै कयादगी लारिक तंबदा अयेत बपिल पीरिबा कोई पुबा थांगबा ngमोइदबा डिमांड कया तौरिबसे अखोगी येगनबसिना तौगदबा थौंगने हाइना थमजनिगे Mahairoi Singh Wakat Khongjang ase Nambol Foijing de Leiba Battle English School Nambol Higher Secondary School El Sanoi College SK Women's College, St. John English School, Brighter Academy, Foijing, Special Regular English School, Oinam Deleba, Modern Higher Secondary School, Oinam Higher Secondary School, Bisnupur Deleba, CI College, Ningthokong Deleba, Ningthokong Higher Secondary School, Mangol Nganbi College, Moirang Deleba, Moirang Multipurpose Higher Secondary School, Diligent Public School, Advanced Intermediate College, Kumbi Deleba, Sanatombi Oriental Higher Secondary School na chingba singdasu, Mahairoi Singna School gi gate singna thoktuna wakat khongjang chathanaki. Tauramadu da saruk yaki badesam gi President Oriba Coordinating Committee on Disturbance Free Educational Zone demand gi convener Mayengbam Somorjit na phongdokhibada Manipur thokliba Iran Kudingda Education da ayat apan piduna Mahairoi Singh Lairik Tambada Mapung Fadaba Teaching and Non-Teaching Staff Singda Puba Thangba Ngamloidaba demand natraga Senkai Thumkai Hanjin Khaiba Madi School gi Governing Body Singda Puba Thangba Ngamdabana School Thong Lon Bagi Phibam Lakle Oza Kharadi Ma Schedule Leave Launanaba Khanarakpasu Yaunarakle Masina Kunai Amagi Yanglan Saruni Higher Education da Achoba Jaitheng Kaya Pirakle Mahak Nahai Chahi Asiki July Mangada Manipur College Ifalda Discourse on Disturbance Free Education Zone with the observance of Disturbance Free Educational Zone Demand Day Kumjali Singani Kunmari Pangthoktuna Committee Asina Education Sector Bu Disturbance Free Zone Ama Ohenabagidamak Tanduna Lakba Demand Sing Amukhana Taksin Kibagaluinana Tongan ba campaign kaya makata na sa tharakpo ay nangasisu pangthokpane hayeng na Thawbal amadi Kaksing District ta pangthokani haiki Mahiloisang singda aduga oja singda section kaya dagi puba thangba ngamdaba sen amadi pochegi mateng pangbiu haiba singchi lakwa aduga sumnagi oja singna piba ngamba adugi sangi limit ki beyond ta torpasina hujiksi government amasung private aduga edit oraga su oja sing aduga mahisang singsi akogi chaning tana akoi mahi masing tambi ba ngamdaba gi fima mama khakta lae sumna mateng pangnaba donation natana puba thangba ngamoidaba mayam ama tawsilapasina maram oraga masi matam khara thamani chatharagadi school singsi hangba ngamdadana shutdown tawbagi fima ma warip lawragani haibo wafam mayam ama thokli aduna education sector sida tonga section mayam amadagi makhal makha mayam gi disturbance pire habasi madi masina tai aduna asigumba education sector da piba disturbance se masi tomina ko masi lalobo oraga su csu oraga su students organizer oraga su tonga section oraga su ai khoina tomina re khudi mak leba ki phanana bani aduna leba ki phanaba tawri bai khoina kariguma matamda education sector da achoba disturbance oiba ya ba thabak sing tokselak taragadi ai khoina tawri ba thabak sing se masi counter productive oiba approach amani
haidana miyamna loroi hainingai leite adu masiguba situation nama lakpa haibase aikoi gi state si yamna hena figam soki bayaba ama oirakani maramdi laiba ama kunai ma hiram khudemak ta mapung phana saukhat pa haibase education sector sibu mapung phana saukhalaba aduga masidagi tholakpa human resource mayam duna ohelakadori bani aduna masigi human resource mayam jibu puthorакadori ba mai sang mayam sida akoi hanjan handa disturbance mayam pi ba haibase masi tomhom thokte Haukiba July Kunmari ki numidang wairam pung tarit makhairom taba matamda Zaribam district ki Borobekra subdivision ge Borobekra police station dege meter chamanga rom tamak lapa phamda leiba Haikruza Maniton Koba mioi amagi yum tumna mai tharambagi thongase Federation of Civil Society Organizations Fox Manipur na hakchin lawi amadi thongase Borobekra subdivision de leiba maitai sing Mapamasa deploy toriba some rifles kalautu na duna chathaba thawong amara haibagi jingnaba faw leire haina folks na thadurapa cherol amana phongdurakli cherol asina makha taraduna subdivision amagi police station degi supnagi meter chamanga khaktamak lapa aduga Assam rifles nasu ROP chatliba mafam amada adusu numit tarakpada ngairingi matamda yum amad tumna mai tharamba haibase maitai khaktada atamna chathaba thawong amani hairoidabagi maram leite Thaudok asida chenaba miyoi sing athubada faduna chapchaba logi eba thabak paikhat kadabane karigumba district police amadi subdivisional police na political pressure na maram oiraga maralaiba sing farabasu huran lanada thadokkiba tarabade maduda tholakpa aphatiki thaudang khudingmak district police na pugadabane loinana mapam asida deploy toriba some rifles sing lokthokduna state force sing matik chana deploy tawduna Mapam asida amukana khunda leita naba district administration athabak paikhat kadabani haina phongdurakle Manipur ge Assam rifles lokthok piduna tangdu leita ba ing tapalamdam amu oinaba lenga na khona biu haina poirei leimarol apunba Manipur ge masaloi sangamu oina leiriba apunba nupi khunai lamjing mairalup yairipok Thoubal district ki maikai digi phongdurakle Ngasi pejida paugi mifam pangthukladuna apun banupi kunai lamsing mairalup yairipok Thoubal district general secretary Sumati Nahai Hauzik Manipura deploy toriba some rifles na michang mikhai nai na thabak tawbasi imaoi bising na yam na pende Assam rifles asina makha tan adumak leirabadi Manipura ge maitai purabasi mutkibagi yabagi jingnaba faw leirakle maram asina Manipur lengak amadi center lengak ani na kup na khana biduna Manipur gi leimai degi Assam rifles asi lauthok pikina bahot na biu Sathari bakanglup ki lan manung asada Assam rifles na nakala madatong sinduna maitai singda yengliba miteng asi pumnamak na khangle Tangdu leita balamdam ama purak na Assam rifles pulauthok laga atopa central force amana mahut sinana ba tharang paikhat biu haina Sumatina state amadi center lengak gi pukning chingsilakle Manipur da Assam rifle la ki michang mi khai nai bangong da hek tawba mama obi khoi ki thamu da asuk mi pen jade maram aduna ki Manipur gi haiba jati sina lei khai khoi Assam rifle lei ragadi Manipur si mut ki bayana ki maitai haiba kunai si mut ki bayana bagi phibam da lei maram aduna ki Manipur gi leimai dagi Assam rifle se khungum tahan biranu khoi Assam rifle se khoi sum pam pam jadre khoi Manipur dagi atu matam da khoi Assam rifle ji Manipur sarkar amadi central government na atu matam da mijeng changwidna Manipur dagi Assam rifle se khoi Manipur da lehan biranu ani subada khoi Assam rifle na tawriba haibadi nakan nama khaktagi michang changba khoi lan sida su khoi gi maitai buna khoi tokhaina thambiraga michang sangdana agudugumba yamna nungai taba thawok singje khoi mama obi singna khoi khang ngamde maram aduna khoi Assam rifle je sungpam pamde Assam rifle gi mahutta khoi gi atopa central force ma mahut sinbiraga adugi matamda khoi Manipur je angule ta ba khoi Lagliba assembly mifamda transgender singi wafam pukhatkani amadi nupi manbi singi hak chap chana fanghana bohanagani haina Khangabo Kendra ki MLA o Surji Kumar na phongdokre wafam asinga se district library kam center Thoubal athokpam amadi Thoubal transgender collective anina punna sinduna Manipur gi ahanba transgender advocate Ilimeli Sorokhaibam Zete Singbo okpagi tharam ama DLCYC Thoubal athokpam da pangthokpagi tharam da phongdokhibane Tharamadu da Khangabo Kendra ki MLA o Surji Kumar Singh na chief guest Advocate M. Korohan Baluwang na President, Laimuzam Pratap na Secretary, Smart Security Service amadi Santa Kurai na Secretary, All Manipur Nupi Manbi Association na Guest of Honor Singoy na Sarukyaki, Tharamadu da Santa Kurai na
equal rights and equal opportunities of transgender gi matangda wa ngangki. Tauromapugi warol piradona advocate Korau Hanba na haikibada ili melayasi hotnaba yamna kanba loinana thauna phabi mahaki junior transgender advocate amani haina singthaki. Tauram loisinbagi sarukamo ene advocate ili melay da khudol potpi baga loinana ili melay na Manipur gi afawba advocate amo iraknaba thauni minaki. Court karida thengrapa matamdasu khoi mayamdadi haidokpa ngamdaba transgender singi haibtare chindok mayam sigi social cause mayamdasu channa maruina ate topa mayam ama pairadasu sigumba social cause da channa so yam achobu thongdang lobani haina ai thajaje. Loktak Development Authority Workers and Employees Union na thasigi kunmari dagi hauduna tongan ba demand sing tanduna ningthau khongda leiba LDA gi office mamang da chatharaki bawakat khongjang nga solution kre demand fangdre fawba LDA gi staff sinasis work strike makata na changsilagani haina lauthokre. Loktak Development Authority LDA gi staff singna taliba demand sing adude Manipur lenga ki makhada leiriba ate department singa manana benefit PBU equal work, equal benefit, facility of pension with equal norms to other department, facility of retirement benefits equal to other department, framing of separate RR for LDA employees, promote the non-technical employees as per seniority basis haiba demand sing lengak taksinduna lakibane. Wakat khongjang aduga mari leinana Loktak Development Authority Workers and Employees Union gi Secretary Pukrambam Syam Kumar na phongdokibada Thasigi kunmari dagi numit humni chupna leptana wakat mifam satharakli basida union na taliba demand sing asigi lengang na tabi drabanina lakliba tang kun mapal dagi LDA gi staff sin na taliba demand sing fangdra fawba thabak lepagi khongjang changsilagani haiki. Union na taliba demand asigi da magta aikoi 2024 की जुलाई की तंग कुनमरी देगी धरना इकोई हौजरपनी अदुबु धरना सिदा कुनमरी कुनमंगा कुतरु फाव इकोई तंग कुतरु फाव धरना सि लेबनी अदुबु ngasi na धरना की अरुइबा कनोनी मिफमनी अदुबु धरना सि फमबसिदा ngasi फावबा रेस्पोंड होइबा पॉजिटिव होइबा करिगुमम त लाक्तबन मरम होरगा अखोइना तालिबा दिमाल से फंगद्रि फावबा के जुलाई की तंग कुनमापन दगी दि अखोइ थबक लेपगी खोंजंग हाइबदि सिजो स्टाइग से दिमाल से फंगद्रि फाव अखोइ चथजगनी हाइदना अखोइ ngasi लाक्पिरिबा मीडिया की थोंग अखोइ यूनियन की सेक्रेटरी मोइना पाउजन पिजरी थैंक Chahi listing ani hena laiminaraqlaba lamdam asigi yelho purup khudingmak aigi haiba wakhalon thadokduna aikoi gi haiba wakhalonda puna thabak tawrabadi hauzik thokliba irang asi thoklamdabasu yai haina Indigenous People Forum Manipur gi President Asanka Sarna phongdokre wafam asing asi Manipur Press Club ta pangthokiba thodraiso kaisingna sakpa aikoi ithum haina mingthonba music video album ama fongbagi thoramasiga mari leinena chief guest ki warol da haikibane. Ngasi ki thoramadu the Ecological Rehabilitators Association ERA gi President Michael Saijana, special guest Film Forum Manipur gi Chairman L Surjakanta Sarmana, President Amadi Indigenous People Forum Manipur gi President Asanka Sarna chief guest oina saruk yaki. Makhatana Asanka Sarna haikibada 33 AD matamduki ningthau palingaidagi leiminaraklaba yelho purup singna amaga punba haitaba saukhat thorang haitaba policy haitaba future plan chatminaba haitaba sigi wakhalonda aigi magi amadi isai sagi abu wakhal khanduna leirabadi kaidodungda lamdamasi chakhatpa haibadu oithok loi haiki aikoi gi leibak aina amadi aikoina semgadabani haibagi wakhalonda aikoi gi thamoida chap chana lepang ngamlaba matamdata lamdamasi ing tappa tangdu leitaba lamdam ama soidana oigani loinana ngasi miyam da khudol tawgadariba music video album asi mahausa ipa ipu singgi haktaktagi nungsi chanana leminaraklaba aikoi maselgi marakta leiramba nungsi chanab adudi yumpham oidana puthokpa music video album ne album asi miyamna yenglaba matung mahausagum aikoi nungsi chanaba amuk hanjilakpa oirasanu hainasu phongdoki. Pertama
ꯂꯩꯕꯥꯛꯁꯤꯗ ꯐꯛ ꯇꯥꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯅ ꯀꯌꯥ ꯆꯩꯕ ꯌꯥꯕ ꯆꯩꯈ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯇꯤꯟꯅ ꯆꯩꯔꯁꯨ ꯃꯗꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯣꯏ ꯃꯔꯝꯗꯤ ꯄꯤꯄꯜꯁꯤꯡꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯛ ꯇꯥꯗꯦꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯛ ꯇꯥꯗ꯭ꯔꯗꯤ ꯒꯣꯔꯃꯦꯟꯗꯨꯗꯤ ꯅꯪꯒꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕ ꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯁꯤꯡꯗ ꯐꯛ ꯇꯥꯍꯟꯕ ꯑꯃ ꯍꯦꯟꯅ ꯆꯪꯉꯦ ꯄ꯭ꯔꯖꯥꯁꯤꯡ ꯂꯦꯞꯈꯠꯂꯁꯤ ꯌꯦꯜꯍꯧꯃꯤꯅꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯄꯨꯋꯥꯔꯤ ꯀꯌꯥ ꯂꯩꯃꯤꯟꯅꯔꯛꯈ꯭ꯔꯕ ꯏꯆꯤꯟꯅꯥꯎ ꯃꯩꯇꯩ ꯏꯆꯤꯟꯅꯥꯎ ꯅꯥꯒꯥ ꯁꯤꯒꯤ ꯃꯌꯥꯝꯅ ꯈꯪꯒꯗꯕ ꯑꯃꯗꯤ 33 AD before Christ 4 ꯑꯗꯨꯒ 33 AD ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ indigenous ꯌꯦꯜꯍꯧꯃꯤꯁꯤꯡꯁꯦ ꯂꯩꯔꯝꯈ꯭ꯔꯕꯅꯤ ꯄꯥꯜꯂꯝꯈ꯭ꯔꯕꯅꯤ 33 AD history ꯌꯦꯡꯕꯤꯌꯣ मधुद निंथौ पारम मधुद तांखुर अमसु मधुद सेपाली योरिबनी हाइबसे history is very clear. So how can we compare the 33 AD adugi meesinga 1884 da 1927 da lakpa mi ka karma ya the history to compare to ka no. But the problem is jahilishing ani hena pamina rakba yeromi ekhoi sina pudma haitaba jamina haitaba plan tamina haitaba Unsala haitaba inclusive hoitaba policy the plan the development of whatever da masi putba ngata that is the factor that is the root cause that is the problem. Sri Sri Bal Mukunda Date Music College Students Union na college sasiki principal na mahiroi singi karigumba amata khanbidana chathariba aranba thawong sing ase masana semdok chanaba hairabasu semdokpagi mahutta college sasiki mahiroi singbu lana lamjingduna Students Union gi mayokta masagi michang sagatuna leiriba aranba sing kupsinduna thamba yaroi habasi masana khangjadre haina Sri Sri Bal Mukunda Date Music College Students Union SSBD MCSC Asigi President A Rabindrana Fongdokre Manipur Press Club the Pangthokiba Paugi Mifam Amada Wafam Sing asi Fongdokladun Hai Lenga ki oina contract regular post hapada matam changbana awat po oja sing guest visiting guru oina hapnaba director na fawbadi yaraga principal na yadriba karigino haire Lenga ki oja hapnaba notice thokribadi vocal amasung tablagi junior lecturer amamam amasung tabla accompanies amane vocal gidi hana oja mari leirabani guitar flute tablagi amamam tani leiriba atuga violin amasung sitar gina ani ni leiribani college asida tamliba subject kodingmakki mark chamagi theory paper amamam yaubana theory gi class tofam thoki Masida principal na exam gi oina theory larik tagi singadabani haina tasinadana leiki amadi library gi fee oina mahiroi amamam dege lupa chani yankhai loraga library fanghandabasi chumlibra haire Library gi larik leinaba kaithok ki ba senfam kadai de chakre asigumba college asigi principal na chatharakli ba thong singa sina college asi mutkiba yabagi akiba leibana college asigi students union na miyam gi oiba khanane nabagi mifam ama lakliba July gi tang 19 da pangthok sagane maramasina lamdam asigi isai nomai bunung sibiba singna saruk yabina ba wafam sing phongdokki Examination fee है बसी examination form फिलअप तो मतलब लंगनो बंगा कने है बा अखोई की ना admission तो वो मतलब दे examination fee है ना मजाव रहे examination की form फिलअप तो मतलब दे examination fee है ना मजाव रहे अनी रग लौरे जी करी की नो है कराई दे सीजन रे नो है सुमाइना मफम मरांग खंग दबा तौनिंग बा तौबा दे लेरिबो ओजाजिंग की मरक जो मा याना ना बा खरा मा मोदे खेल तौबा मयाम मा जाउसिल को जिना कॉलेज अखोना फिबम चासिलक्तबदे अखोई खितंग मसी की डेवलपमेंट खरा लेगदर चंगसिलक को खोंजंगने अदा अखोई बुलानो उरगा मियाम द लाना संदोक्तना चंगसिलैबा कनो दिगी अखोना कन्ननबा अखोना नोमाइजिंग मिस्टेक दा अखोना अदुमाइना मियाम गेबा खनने दो मिफमम फ सिनजगे हादना सिगा सिगो कनो तोद Matam kuinadagi Ketragaw Kendrada Matam Chana Miyamda Cheng Yendrabasi Marilenaba Sinamiding Changadabani Amade Kendra Sigi MLA Nurul Hassana election campaign the Miyamda Thazaba Pikiba commitment Sing Tabak on Tok Piu Haina Ketragaw Kendragi Hana General election Emirep Oikiba Wahingbam Rosit Atopaming Bullet Na Fongduragle Ngasi Manipur Press Club ki Kobru hold the Pangtokiba Paugi Mifam Amada Wafamasi Fongdokladuna Rojitna Makata Nahai Ketragaw Kendra si mamang digi hauna cheng yen bada matam naidana lakli hauzik so dumak matam naidana tha taruki cheng yen dana leire maramaduna mari lainaba sine Kendra si ki cheng matam chana yen na wapil tawri haina fongdoki loinana Kendra si the card verification tawdabadegi seng phangde haibagi complaint yamna leire
Mari lainaba authorities singna hauzik asuki matik wariba matam asida politics tawbiganu amadi card verify tawdriba singsu chap chaba maram piduna athuba matamda verify tawduna cheng fanghanbiu magna makha taraduna cheng hawai yenbagi maram asida natraga Kendra asiki chokwa tharangi maramda leiriba MLA Nurul Hassan ki thawong sing yamna penetrate miyam gi fangfam thokpa sakthung lownaba miyamna mihut oina thakibane MLA na mitam praza amagumna hantabawa ngangbiganu mathawna maringza leina khetrigaw gi sakthung pangpam thokpa lobiyu loinana election campaign de commitment pikiba sing adu hauzik fawpada amatta paikhatpa ude masisu yengsin biduna thabak paikhat pahawna bohanabiyu Mari lainaba authorities sing Chief Minister amadi Cabinet PD Minister nasu chakthung pangbada chang naidribasi yengsinbiu lairaba praja mayam gi khanduna awaba koknaba sinbiu haina su appeal tawki Amaromda Rojitna hauzik lambi thingbagi kongjang changsiliba kongba yairipok lambi asi kendra mari manga puliba lambi amane lambi asi mari lainaba sinna akanma mideng changbiduna matamga sunaba lambi ama oinaba hotnabiu haina su phongdoki Hojik chahi ani makai almost phazale Ketrigaw kendra gi makta election campaign da season giba mahangna commitment pi giba mahangna promise to giba or election agenda mo giba se green revolution mahangna yam chawna lawthom bani ani subada akoi CCTV camera pani Ketrigaw pumba hairam bani wifi free we heni hairam bani hariba sidi aina ningjang ba khara kaktane ina panjari se du yam graba tabak singje sengna hai matamda hojik amata pangthok poina ude adra sigi mayam jisu promise to giba agenda mo we gibnina masiju khatang yengjan biu masiju hongdo hona biu hai buduni na bill to janingi se aduga amuka concerned authority da honorable chief minister da honorable akoi gi cabinet pd gi minister da aina appeal to janing badi aina request to janing badi Ketrigaw kendra gi sakthung si mamang tam dagi kari hai tare akoi gi yamna irregular oi ba sang nai da base masigi issue sida ai du ngang laksabani handak soi haijari sini masigi lairaba praja myam sigi khallaga tangkupna yengsalanningi hai buduni thamjaningi se aduga roi bada yam maru oi ba point ma akhoi kongba yaribok road si ngasiga numit yamdrabada humni mari ni sujale akhoi changjalliba khongjang je hadok bagi mahutta hena kanchal ngasi dagi hai tare masigi je sengnai mayam gi di yamna maru oiba akhoi lambi amane ba hai se kendra mari manga pulibne ba masidi sida kendra mari manga puliba lambi se masi se sengna sarkar gi maikai dagi su kari awat pa lebano nahan cm na haibi gi badi akhoi wader pi dabagi process tawri na hai wader su pibiro raja mayam ga yasanaraga miyam ga yasanaraga masigi lambi se amuktang di kogi working condition da thambiraga masi tang chana hanji haibadune ina ngisi miyam gi mangda thamjaningi Hiangthang ZP gi praja anina Hiangthang ZP sanglenda tha sigi tarada pangthokeba mifam amada mamang da pairamba pradhan amadi members singna PMAY gi housing loan namsinduna amadi approve tawduna thamlamba adu yumpham yawdaba aranba wafam ni haina Hiangthang gram panchayat ki hanagi pradhan Golmai roina fongdorakli wafam asinga si press club da pangthokiba pawgi mifam da fongdokhibani mahakna makha taraduna hai anauba administrative committee asi semdrangai mamangda beneficiary chamaga marfutara da housing loan gi first amadi second installment masa gi account ta changkrabane asigumba miyambu lana lamjing na bohonari basida block meeting changbiu hiramasiga mari lenana Manga Suba General Panchayat Election Mai Pakraba GP member na housing loan gi approval namsilaga thami amadi beneficiary singi sen pampithokna na thamlami hairibasi yumpham yawdabane Mamang da mihud oikiba pradhan amadi member singna punna beneficiary chatruk kunithoida housing loan gi sen pam kapkhrabane Laibak tibadi fund exhaust oikibana maram oiraga miyoi kayamarum reject chatpadagi punna miyoi samaga marfutara phawbadi masa gi account loan gi senfam changna khrapane miyoi samaga marfutara asigi manungda ani suba installment phawba changba yawkhre masida sunatana matam adu da pikiba loan aduna yum saba leiduna loiduna leinaba phawba yawrabane masida sunatana miyoi chamaga marfutara nataba lemhauriba Miyoi sing adugi beneficiary singi senfam masa gi account changhana bohanabada hana pradhan amati member pairamba singna ayadapan pibadagi yadre haina panchayat secretary na lemhauriba beneficiary singi yum da chatuna aranba wafam sandokli basilai bakti bane Masigumba political gi khudong chaba launa bohanariba aranba thong singasi mari lainaba sina mideng changbiu natragadi logi obamateng loragani haina mahakna makhata ki
अखोई की पंचायत सेक्रेटरी से एडमिनिस्ट्रेटिव कमिटी की स्पोक्स पर्सन ला ऑफिशियल अमा ला है बसे आई हंगनिंगे मरम दी माना पंचायत सेक्रेटरी ना बेनिफिशियरी की युम द चलगा नोई की पैसा से हौजी अथिंग बम लैबदगी संगदबनी है बसे प्रजा मयाम द सुमाइना अरानबा प्रसा अमा अखोई की ग्राम पंचायत मनुंग द कन्न चथरेबा असी याम लाइबक थीबनी अखोइना पैसा कापदा अथिंग बंगसी फाव लेते अखोइना पाइदगे मतमदसु मी सामरी का कुन निफुगा निथोइ से मनुंगदा केनोगा सातुका निफुनि थोइ मनुंगदा सातुका कुनगा निथोइ फाव अखोइ कापमि बनि सामकना अदुना हाइदिबा पंचायत सेक्रेटरी न ऑफिशियल अमा ओइरगा सुमाइना मयामदा लान लमजिंग दिबसे ब्लॉक्स की साइड की खरा खजितंग यंगसिंग हनिंगी नत्रदि अखोइसु केनोगी लॉ की मतेंग लौरकनी पंचायत की सेक्रेटरी की मतकता हाइबसे थमजरगा टेंशनजर Ittihad ul Ulama Thobal Moijing Educational Guide Center ISCOM Thobal Moijing Farmers and Village Development Society FVDS Thobal Moijing amadi Mina Bajar Development Committee MBDC napuna kutsamnaduna Anti-Drugs and Anti-Social Activities haiba hiramda Nongmagi oiba miyamgi mifam galoinena campaign ki thoram ama ngasi Thobal Moijing Community Hall da pangthokre thoram aduda Moijing GP ki chairperson MD Ayub Khan Ittihad ul Ulama Thobal Moijing Sadar Maulana Riyaz UMPC के प्रेसिडेंट सोइरिबा अंजुमान इस्लाही मोशरा की कोऑर्डिनेटर अलहाज मौलाना मुहय्युद्दीन अंजुमान इस्लाही मोशरा की सेक्रेटरी मौलाना हबीबुल्ला अमदे मोइजिंग जीपी की हानगी प्रधान एमडी अब्दुल वारिसना मतंग सितना अथवा मिथुंगलेन तौर मपु अमदी अखनब मिथुंगलेन सिंगोइना सरुकिया की ngasi gi mifamatu ki wangang loisina handak loop amana drug mari leina bani haiba list amada khul asidagi nisaga mari amata leina daba mahiroi singi damakta kathok tu na laglaba MFS Zia Rahman yauna miyoi kaya gi ming yausilak pa asi laibak thibane asigum mara leizada ba miyoi kaya bulana uhana bada lana pau pisale ba miyoi singadu khul asigi miyoi sina awang bathak ta kandam tawi haiba wapam sing phongdok naki Ittihad ul Ulama Thobal Moijing advisor Maulana Tariq Ahmad na ngasi gi mifam adu dalaw ki batongan ba warep miyam da pathok tu na khanghalakli Jingkhul asida nisagi oya polam sing drug chaba drug yonba samaj asigi chatnarol gi mayokta leiba thabak khuding mak ase thingba mojingkhul gi ulma gi apun ba body Ittihadul Ulama Thobal Moijing na lepa leitana mai pakna chatharakli makhata na thuba matamdagi manungda khullasidagi phattaba polam sing ase maru phangna muthat khiba haina yanaba mojingkhul asida leiriba tongan ba body sing COC sing gi oiba apunba committee ama semba committee asigi maming all Moijing coordinating committee AMCC haina kaubaina yanare committee asida educational guide center EGC farmer and the village development committee FVDC Mina Bazar development committee MBDC asina singba Thobal Moijing gi body sing yaugani ani suba warepta Ittihadul Ulama Thobal Moijing gi lising makhada hena sakti pisinduna nauna sem liba committee asibo guideline oihanbi oibina ba sing na luching ba sing na maira pai bi sing na ima ibel isia iche ichan sing na oja sing thatra sing na amadi parja section khuding makna saugat ba amadi khul asigi mahai loisang sing da drug abuse ki matang da social element and their activities ki amang ba sing gi matang da student sing da awareness takpi tambina ba special class ama happy nawa haijaba Imphal West Babuparage Police Headquarter mamangda laibak thiba accident kaya thoktuna misimina kaya yarakpasi makhata na thogan bidinaba mafam asibu konbiriba lining tho Khangjeng ningthau amadi Khangjeng leimaril anigi mafamda leibak mapugi sanaya thangtunginduna sana konungi angom ningthauna angom poirei nilamjing tuna phamnai ba kaya galoina ngasi leipa ki amaiba amaibi amadi mari lenaba singaloi na police headquarter asigi SP yauna punna thauni zabaki thoram ama pangthokre makhata na soida ngamda ba phaba yai phaba thaujal pina bisanu haina thauni ki haire Bharat Vikas Parisad Bajar Mahila Sakhana Sinduna Anemia Amadi Sanskar da
ꯌꯨꯝꯐꯝ ꯑꯣꯏꯕ ꯅꯣꯡꯃꯒꯤ ꯑꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯉꯁꯤ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯂꯩꯕ ꯒꯨꯔꯨ ꯅꯥꯅꯛ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯚꯥꯔꯠ ꯕꯤꯀꯥꯁ ꯄꯔꯤꯁꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯅꯨꯔꯥꯙꯥ ꯖꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯪꯒꯤꯇꯥ ꯄꯠꯅꯤ ꯕꯖꯥꯔ ꯃꯍꯤꯂꯥ ꯁꯈꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯂꯝ ꯖꯦꯟ ꯑꯃꯗꯤ स्कूल असिगे प्रिंसिपलना अथोइबा मिथुंग लेंसिंग ओइना सरुक याखी थौरम अदुदा माहिरोई सिंह ओजा सिंह यावना मियोई चनी रोमना सरुक याबगा लोइनना माहिरोई हुंफुतरा रोमदा हेमोग्लोबिन स्क्रीनिंग टेस्ट तौखिबगा लोइनना नेशनल प्रोजेक्ट मेंबर जोइबी हैक्रुजमना एनीमिया की मतंगदा उवांगांखी जुलाई की तांग कुनमरी कुनमंगा अमसुंग कुनतरुक नुमिता MSPDCL के ऑफिसर अमदि स्टाफ सिंह तोंगान तोंगान मफम दरे चथबदा मई लाना सिजनरंबगिदमक कक्सिंग सब डिवीजन साइकिल सब डिवीजन अमदि मोइरांग सब डिवीजन एरिया सिंगदगी मियोई अममम पुन्ना मियोई अहुम फागतले हाइना मणिपुर स्टेट पावर डिस्ट्रीब्यूशन कंपनी लिमिटेड MSPDCL की जनरल मैनेजर NZ किरण कुमार ने खुदियक पीदुना थादोरक चेरोल अमना फोंदोरकले मखाताना मई लाना सिजनरीब सिंह फाबगी ड्राइव असी चथखिगनी हाइनसु चेरोल असना मखाताना खंगलकले मुतुम लेकाई मेरा पाइबी कमिटी ना मिलाल असम का खुसमनरग निमित तरानी की ओइबा मिटे मयक ताकपी तंबीबगी थौरम अमा ngasi असम की लखीपुर हौदोखरे ngasi की थौरम अदु कैसाम बिरेंद्र थांगजम ब्रजेन सेराम हेराजी दमदे वहेंगम सुरेंद्र ने मथंग सितना प्रेसिडेंट चीफ गेस्ट ऑफ ऑनर ओइना डाइस डेफम की थौरम की वहौदोक पीरदुना मुतुम लेकाई मेरा पाइबी कमिटी के एडवाइजर मुतुम ओंबी कुंजेले मना हाइकिबदा अखोइना इमालोन अमसुंग मयेक तंबा खंगबा हाइबसी अखोइगी थौदांग नि हाइकी लोइनना कैसाम ब्रजमोहन अमदी असंगबम स्वापन्ना थौरम मरी लेना वाफम कया थमकी थौरम अदुद मिलाल असम एजुकेशन सेक्रेटरी एन विनोद सिंह राजू माइबम न चिंबा मरु ओइबा मियोय कया सु सरुक याखी ngasi gi thoram asida thokcho momokona saruk yariba miyoy singda mitai mayek tambibagi thaudang lokhi मणिपुर सरकार 2005 दा मणिपुर दगा मणिपुर की स्कूल सिंगा तंबा होगे या होती गया 2005 दा होखिबदे ngasi 2024 बो सही कुनमुक से अकोय आसाम दा लेरिबा इचनाउ सिंगी अदुगी मयेक से तंबगी नतर खंगबगी आसा जे मुक लेरमदे सही कुनमुक से लेरकपसिगा हेन अमुक सही कुंथा नेतगा निपु यौसलखरदी मणिपुर दा फोंगिबा लायरिकतगी हौना पेपरदगी हौना मणिपुर दा ओइरकदा याम अहोंगसिंगे लोइना मिते मेंग ओइरकना अनु कुंगासी अकोइना आसाम दा कोइना ग्रेजुएशन तमिबा मणिपुरी ऑनर्स लौना हायर सेकेंडरी तमिबा BA तमिबा MA तमिबा लायरिक सिंजे मणिपुर दा फोंबा मणिपुरी लायरिक मकने अनु ngasi मणिपुर दा हारिबा लायरिक सिंजे ते मेंग लोइना तम फोंगखरिया सही कुनमगी मतुंगदि लायरिक पुनमक मिते मेक वोनखरगनिया असम की अहोम डायनास्टी के माउंट ब्यूरियल सिस्टम अमो ओरिबा मोइदाम्सबु यूनेस्को वर्ल्ड हेरिटेज लिस्ट ngasi चलखरे हाइरिबा मोइदाम्स असिना वानोपुक लमदम की ओइना अहानबा कल्चरल प्रॉपर्टी ओइना यूनेस्को वर्ल्ड हेरिटेज लिस्ट चनमंगंबा ओइरे वारेपसे इंडिया दा पांगथोकी बनी फुतरुक सुबु वर्ल्ड हेरिटेज कमिटी WHC की मिफमदा लौखिबने यूनेस्को न सखंगबिरकपसिदा असम की चीफ मिनिस्टर हिमंत बिस्वा शर्मा महाकी एक्स हैंडल अकाउंटर @UNESCO World Heritage Committee की मेंबर ओइरिबा प्राइम मिनिस्टर नरेंद्र मोदी बु थागत फोंदोकपगा लोइनना असम की मियामबसु थागत फोंदोकी पनबा याबदी ममांग इंटरनेशनल काउंसिल ऑन मॉन्यूमेंट्स एंड साइट्स ICOMOS ना असम की मोइदाम्सबु यूनेस्को वर्ल्ड हेरिटेज लिस्ट चलहनबा रिकमेंड तौखिबने सिक्योरिटी फोर्स न मणिपुर की चिंग अमदि तंपा की चिंगनिंगाई ओइब मफम सिंग न महौसागुम तीबा हुमगी थबक चथबदा तोंगान तोंगान मफम दगी खुलाई कया फागत पंगमख्रे कांगपोपे डिस्ट्रिक्ट की ए मोंगबुंग रिज की फागत खरबा खुलाई सिंग अदुदी बोल्ट एक्शन इम्प्रोवाइज .303 राइफल अमा बोल्ट एक्शन .303 राइफल अने 12 बोर सिंगल बैरल गन अने HE36 हैंड ग्रेनेड मरी लॉन्ग रेंज इम्प्रोवाइज मोर्टार पंपी मरे एमसेट बाउफेंग अनि कापयारिब नोंमै मरुक कोनिथोय मार्क 3A2 ग्रेनेड अमने नाकलमरमदा कांगपोपी डिस्ट्रिक्ट की गोवजांगदे की फागत पंगम खरबखुलाई सिंगदी मैगजीन .22 राइफल अमा सिंगल बोर बैरल राइफल अमा
9mm pistol ani 7.65 mm pistol ama HE36 hand grenade ama Chinese grenade ama kapa yareba nongmai maru ahumne Kaksing district Waikonglo Puching dage fagat pangamkraba polam sing adudi 81mm mortar cell ama HE36 grenade ani amasung cover yauba smoke shell ani ni haina Manipur Police Control Room na thadorok cherol amana fongdorakle Kontra humdai subasam rifles nga sa upong mari makairom taba aduay dakak na bapaw mafang badagi. Hianglam Police Station gi CDO unit ki khongbu ang magapuna karung patatiba humagitabag sa tabada masing yamlaba kulay kaya fakat pangamkray additional as preparations kaksing Binoy Chongtham amade Superintendent of Police Kakching District Tokso Mikramjit Singh ani kimecheng makada sataki batiba humagitabag aduda sakang dabasina Golden tea haina taba plastic cow amagi manungda kulay kaya lodo na thamlamba thengnerakibane bag asigi manungda yauram kiba kulay sing adudi magazine yaupa carbine ama bolt action 303 rifle ama 2-in smoke shell ama SLR magazine ama insas LMG magazine ama 36 AT grenade manga 303 live round tara AK rifle live round mari 9mm live round taruk SLR live round manga detonator manga blank cartridge mari helmet ani bulletproof vest ama military belt ama 0.56 inches round taret amade Nokia mobile handset ama na chingbane Hianglam Police Station da fagalaba kulay singa sige kasama registered tokray Indo-Myanmar border ki pillar number 8, 9 amadi 10 new border pillar number 89, 90 amadi 91 Manaki ukrul romda bom pokai bagi tawdokta Naga Army cadre ama leikidre ani amana sokapan nangkre Thaza bayaba pawgili ko na magi matungin na hawki bayum sa kaysa na metalal hawlup ku ki National Army Burma na bom asi plan tawdo na pokai hanbo organi haire tawdok adu de leikidra Naga Army cadre aduge maming Major Hosea Asumi Naga Army number AB 11362 apokpa Zanto Asumi Leifam Tojesu Village Nagalane Asokapan ng Kraba Army Cadre ani dugi maming case asigi report file to matam faubada identified tawdre Government of the People's Republic of Nagalim Wung Tangkol Rizan na sinduna Leikidra Lieutenant Colonel Posthumous Hosea Sume Rizan Nagagi Thawai Yaudra Bahagsang mahagipong na famlamdam da pudringayda awaba pongdok pagitaram ama tawdok toki banameda simakta Numidang pung tara taba matamda Ukrul Headquarters ke WTR hold the pangtok to nikay kumna puut ki. BSF ki apun bakongbu aman na Tripura da joint operation chatha pada masing yam laba ganja amadi fancy drill sirap fagat pangamkray. BOP Dhanpur area da ngarang BSF ki akak na papaw amagi matungina PS Zatrapur ka kusam na duna. Tiba humba kitabag sa teke. Tiba humba aduda iman miyan kauba miyoy amagi mayumdage ganza yauba drum mariga kilogram kontra mga rom lumgadaba fancy drill sira bottle lising ohum charger humpu pagat ke yumbu asibu fan bo na bada mafamadu dalay ramba miyam da BSF ki team aduda nung langsin ba horak padage BSF gari driver soki haire police ki gari so asok apan nang ki haire Ex-MLA Nahakpam Indrazid war on drugs hawdok padiyaw ki bamesa kamane Nahakpam Indrazid drugs ka karigum bahiram amata da mari layna de maramaduna lo na tingkrab lal hawlo KCP MC wakal kanta biraga Indrazid ki mathakta siri bamarala si kokpiyo haina ngasi naharup awang lekay ka kaitel sangda wakat mi pampang tokre wakat mi famadu da sarugya ki binupi amana fongdura ki bada hawzik Manipur gi oiriba piba masaday koy masal onsin na duna ungkat na bagi mahutta punsin duna yek na babu marufang na mutat na buhat na minasi hay na fongdurakli. Masiba uda ako'y nakangagpadagi asigumba drug kamari lay na wake sa mata su theng na jarakti aduga hitigaw kendra asita su mang na ihalana mele oy na karko matam da su war on drug se mang na makuk thangaga thingduna dita su lakko misak amani hairiba misak asida asigumba siriba marala se hantu khongbom khara hantu ki haiduna KCP progressive ki isil icha singda khoina ahakpa sera ga du khara gyan taminaraga karino haibado khangminaraga warosin do purangna bugi namukta mongonda siriba marala se yajaningda bugi namukta khoina ngasi wakat mipam se phamjabani
ꯑꯁꯤꯌꯥꯔ ꯂꯣꯛꯁꯟꯖꯔꯤ Waiko Mani Girls College Thobal Okramna Sinduna College CC Students Induction ki thoram pangthokre. College CC indoor hall the pangthokpa thoram atu Waiko Mani Girls College ki principal Professor H Manoranjan Sarman athuba meeting len Senior Most Assistant Professor Academy Rajendra Singh Thoramapu amadi Vice Principal Dr. S Yam Kiran Singh na akhanaba meeting len singwan saruk yaki. Thoramadu ki Sarugamana College asiki Maths Department ki Head Assistant Professor S Hemant Singh, Chemistry Department ki Assistant Professor Dr. A Rameswar Singh amadi Home Science Department ki Assistant Professor H Jini Bala Devi na NEP 2020 ki Chatna Kanglon Singh matang da wangang ki. Ministry of Culture, Government of India ge Cultural Function amadi Production Grant Scheme ki sentang makada Liberty Theatre Kakching na Sinduna Numit Marini Chupna Chathagadaba National Level Summer Theatre Festival ngasi West Bengal amadi Mumbai ki theatre ani amadi Manipur ki theatre ani Pune theatre Marina Sarugyaduna Library and Information Center Kakching gi mipun sangda hodokre Hauzik thokliba Manipur ki iranga se de Imalay Bag Manipur gi damak thawai na ponta pikraba thoba singi mafam ni kai kumna butuna minute ama to minute leptuna hodoki ba festival aduda Deputy Commissioner Kakching Rohit Anand thoba mitung Writers Association Kakching ki President P Nimaina Thoramapu amadi CS Barhampur West Bengal ki Director Hara Prasad Das nakhanaba mitung oina saruk yaki tongan ba cultural performance kaya galoina haudoki batharam aduda thoba mitung ki warol piraduna Deputy Commissioner Kakching Rohit Anand hai Chahi ama hena Manipur da amadi district asida tangdu leitaba leiraktaba miyoi kaya ge punsi mangkiba miyoi kaya amana mayum makai thadoktuna lanzen aduna relief camp sing de jangjafam loduna leire Masina maram oiraga miyam gi wakhal da ki tuzungba sarang na ba tangdu leitadaba kaya fauduna leire asigumba tanja asida Liberty Theatre Kakching na National Level Summer Theatre Festival Sinduna awaba mayok ngariba miyam gi wakhalon bukharada oirabasu nathaiduna pothana basin bibasi yamna matam jaba khongtang amani haiki India Government ki Ministry of Women and Child Development na leibak asigi nupi singi chawka tharang de yumfa moiduna NIC ki kuthang de webinar ama pangthokre webinar asida Thobal District Officer kaya saruk yaki District Child Protection Officer Thobal Robindra Salamna Sindun NIC Thobal ki video conference room de pangthokiba webinar saruk yaba ki thoram aduda Thobal District amari lenina Department singi official sing amadi atay maru oba miyoi kaya na saruk yaki Women-led development haiba hiramda national ki thakta pangthokpa webinar aduda leibak asigi khang hairaba miyoi kayana leibak asigi chawka tharang ki thabakta leibak asigi nupi singbu mapung fana saruk yahangadabani haiba wafam phongdoknaki loinana nupi singda sakti piba haiba sida paikhat kadaba thodang singi damak lupa lakh crore ahum hanbagi senfam ahanba senba jahi kumjali singani kunmari kunmanga ge kaithoktuna thamle haiba wafam phongdoknaki Hauzik sanabagi pau lupirasi. Manipur Badminton Association is sinduna chaliba thasigi kunhumdoidagi DM University teleriba MBA Indoor Holder Association gi affiliated district association mapal degi nupi sanaroi kontramanga amadi nupa sanaroi chamaga humputara mapal puna sanaroi chanitara marina sarugyaduna chatharakliba Nifu Matar Suba Yonex Sunrise Inter District amadi humpunipa Suba State Open Badminton Championship ki ngasasana ki pa men's doubles ki round kontra nithoi ge match samada CH Rites amadi ke nganba Imphal West ki sanaroi jurana Imphal East amadi Imphal West ki jura Ningombam Nandaras amadi Rajas Gurumayung ki zurabu stretch set ani suinoda maiti bapi ki match amada Ukrul District ki Chuingachan Simre amadi Raingahan ki jurana Imphal West amadi MPSC ki zura Hitler amadi Momobu stretch set point ani suinoda maiti bapi ki match amada Imphal West ki AK Boni amadi Susil Kumar Haubam ki jura na Imphal West amadi Kakching District ki jura
A Powerman Amadi Bidyananda Longjam Gizurabo Strat Set Point Anil Sunoda Mighty Piki Mad Samadana Oinam Amson Amadi Oinam Chandrazit Bisnupur Gijura na Imphal West Gijura Ahibam Reba Kumar Amadi Kontozam Arvin Gijurabo Strat Set Point Anil Sunoda Mighty Piki Boys under 15 singles की final match टीम Imphal West के Delian Thokchomna Imphal West की Larenjam Luang Ngambabo stretch set point Anil Sunoda Mighty Bapidana winner oiki Boys under 19 singles की साने की final match टीम Bisnupur district के Risap Ngangomna Imphal West की Larenjam Thongambabo stretch set Anil Sunoda Mighty Bapiki Manipur Chess Association की मीटिंग मखादा दी चेस अकेडमी ने सिंधु नकुंट्रा सुबह अंडर 9 boys and girls अमदी 36 under 15 state open गा लोइनना कुंट्रा माधव सुबह under 15 girls state level chess tournament लाकलिबो अगस्त अहुम अमदी मरीदा दी चेस अकेडमी के संगलन द पांगथोक लगनी हाइना मणिपुर चेस एसोसिएशन अथादोर पचेरोल द खंगलकली Cherol asida makataraduna tournament asigi matang akupa warol sing khangning baleragasu Uripo quiz namne kai de lady badi chess academic office laktuna khanglaba yaragani haina Cherol asida makatari Chingtam Social Workers Union asinduna ahan state level Kangjam Rajas Memorial Open 5-a-side football tournament lakli bo August taratarukta gi hoduna chatharagani haina union athador Cherol the khangalakli Serola sida makataraduna tournament asi saruk yaning ba team sing na lagli boga sara humdoi fawbagi manungda form low ba amadi thazin ba yaragani haina union gi Cherol da khangalakli All Manipur Volleyball Association ki meeting makhada Bazar Board Committee Wangzing kunaw na sinduna chaliba thasi ki kunma thoiti ki hoduna team tarani toina group marida saruk yaduna committee asi ki sana bungda chataragli ba Ahan ba state level junior boys volleyball tournament king asasani ki ba ahan ba semi final match da BBC Wangzing kunaw na KACO coaching kunaw ba stretch set kun mga taramapal amadi kun mga tarataruk tamay ti ba piramda na final changkre Ato pa semi final match da LPC Wangzing kunaw na NYVA Narembo stretch set kun mga tarataret kun mga kunithoy amadi kun mga kunmathoy da may ti ba pirana final changkre Chalibatasi ki kunipal the BBC Wangzing kunaw amadi LPC Wangzing kunaw na sanaragani. Dari silak pada maroyo pau amukahana pizari. Amaga hunaduna labaki mahuta ay koy kuding magna ang batawdang loba matawtay Ngak Saliba Security Forcing Busu Tagat Pangtok Ihaina Power Minister Tongam Biswajit na Fongdokre. Coordinating Committee on Disturbance Free Educational Zone Demand Kiliching Makhada Bisnupur District ki Manung Daleriba Tongan ba Mahiloy sang singdanga sisu Mahiloy sinapak sana wakat kongzang chatakre. Manipur ki Assam Rifles lokthok tuna tamdulay kabalamdam amo onalu hai ba demand tawduna tongan ba CSO sing amadi mayra pai di loop sena lepalay na kongzang chang silakle Amasung assembly mi from the transgender singi wafam pukatkani amadi nupi man ba singi hak jabjana panghana bona gani haina Khangabu Kendra ki MLA O Surja Kumar na Fongdokre Ngasigi oina sandok chaba ISCOM media gi pau matang asida loijare media tabiri basingbu amukahana khurumjari